Manipur Top Channel digi video amta update tawjage ngasi ayuk fongna December gi tang kun ga mapanda BJP na sinduna khangabok ta CAA sagotpa rally satkhre CAA na article taraga marida sokhalli haibigi peda ama puthokpa ngamlaga di tokpige CM ILP satna halagasu CAA yaningbagi khongchat chattaba chungani haina men pekna phungdok sakhrabasu ngasi BJP na sinduna Thobal district ki khangabokta CAA sagotpa miyam gi khongchat chatkre BJP Thobal district amadi BJP khangabok mandal na sinduna khangabok ki basu ground na pangthokkiba citizenship amendment act CAA 2019 Jan Jagan rally da chief guest oina saruk yakiba minister N Biren hai kanagumba kharana citizenship amendment act asina Indian Constitution ki article taraga mari da kai hairi badu masida kai re haina peda amatang puthokpa ngamlagadi akhoi tokpige mahakna haiki miyamna taningbra taningdabra haiba khangdaba miyamna yabra yadabra su khangdaba pangang tangangba miyamda aranba wafam sandoktuna lana puna bo hotnabada aikhoina yafam thokte yamna wana phanglakkiba miyamgi apamba thabakto onthorak pirakpa asigidamak center gi leadership bu tawbimal khangba haibasi utpham thokpane sahi humdra India gi parliament Manipur gi matangda wafam sing pukhatpiduna kanana khanakhiba yawkhrabage maraibak ningba haibasidi thamoi sengba tangai fade congress na lebak nungsi haibasu ngamdaba amadi afabasu sabane CAB asidi congress ki Dr Manmohan Singhana haudoklamane Assam ki NRC Congress ki matamda haudoklamani Prime Minister Narendra Modi amadi Union Home Minister Amit Shah di thabak oina pangthoksabani omduna leiramba apo madagi naimetpa horakpagi khara langmagi wani naimetpa hek loibaga asengba India gi saktam adu laigadoribani hainasu CM na phungdokki ek asigi mayokta opposition kangbuna khongchat khara chatlambadu makhoina tawribasing adu miyamna khanglakpadagi hantharakle haujikti ek asibu yaningba migi masingna hengalakle hairaduna muslim minority singda nakhoi ek asina tanthokadoribani haina congress na insinduna India gi mafam kiyada irang howalamane CAA makhada akanba India ama semgani haibasi haujikti khangnarakle hairi Prime Minister Narendra Modi na tawriba asi yumlo nariba laibakta lairiba tuhatpiraba aikhogi e marising adugi damaktane aikhogi isil inausingbu British na India thadoklamdaida laining laisol na sambal oina khabiramba sing adu kanbina ba sanglakpada sangjafam pisi haibane masida sauriba asigi miyoibagi puksel chendaba minungsi yaudaba kangbuni haiki haujik pungang tangang na bagi matam natre Assam dadi khongjang da yawba lainga ki thabak tawbusing sairak phangba hokre Manipur dadi haujik yamna pharibane aphaba sabasingna freedom of speech khongauna re haina lauriba si constitution gi article 19 gi clause 2 adusu pabiyo discussion da lakliba panelist sing wangang ba lakpada khanglaga lakpiyu khangdana dit lakpigano haiki Muslim lebak singda makhoi minority nate mafam adudagi Muslim lakadab laite India dagi su Hindu amata sen khiroi laining laisol gi mingda otpi naibiraba sing adu bukan BC haibani masida haraugi di haidraga rally satpasi miyam gi mayoktani haiduna miyam da lana sandokliba kangbu asi lebak nungsiba nati haiki BJP lenga ki mayokta lepana kanaroi BJP miyam gi damak lebak ki damak kathokpa party ne imung amada laminarabadi wakhalon khena ba haibasi hauna sane masidi imung manungi wafamne ngasi khanarabasu hayeng kaunagani hairaduna masida khudong chaba lauraga BJP mapangal solhangani haina khalliba adu kanaroi haina minister na phungdokhi BJP di hakiba wa ngakpuna satpani Prime Minister Narendra Modi amadi Home Minister Amit Shah natana Manipur thugairoi haiba ngamba lusingba kana kana laikhibagi hangki asiguma lusingba Congress ki matamna kana laikhibagi hangki ngasi singtam puna nungaina leiba ngamliba asi Manipur kairoi haibagi commitment adunane miyam nungsinaraknaba matamda thugainaba hotnaba singdagi section si haiki lamdam asida haujik paikhatliba chakhwat thawrang miyamgi yaifa thawrangi scheme kya asigumna congress na kari tawramba ngamlamlage haiki miyamgi thabak tawriba asibu miyamgi lainga hainaribane lusingbana phatrabadi lainga phanba hotnabada upai leiroi laibak phange hairabadi makoktagi sengwa tangai fade haiki Chief Minister na makata na hai ILP asi yumlo naribi state singda satnaduna laklabane aikhoigi su ILP PBU haina talaga lakpani PB tabadagi ILP yadrabasu aikhoigi miyam asi kanjanabagi damak Manipur People Bill semduna thara phawbada PB dana lakpa adu ngasidi aikhoi mayam kanjanaba ILP PB rakle BJP gi lusingba sing yauna
wari sanaduna hainaramdraba unaramdraba amadi makoina manipurgi phibam khangbiramdrabadi ngasi phangliba asi phanglamdaba yai haiki aikoina migi tawbimal khangbu utpatamsi furup asi kannabagi damak lambi pibiraglaba matam asida harauba haitabagum tawba asi laibak thibani haiki ngasi dagi hauduna Thawbal district ki constituency taruk ki mandal singi miyamna saruk yaduna sakhiba BJP gi jan Jagaran rally adu khangabok mayai lekai community hall mamangi BJP Manipur Pradesh ki hanagi Vice President TS Jadumnina lamthakhi khongsat aduda khangabok bazar yorakpada Chief Minister N Biren Walk Minister TS Bisorjit amadi MLA kyasu saru yakhi loinana basu ground da phawba chatlaga matungda miyamgi oiba mifam ama pangthoki haina su paw usina makha tana palli